Real voice ta adom bo amok hana welcome. Russia Ukraine gi lan angak pa phang na chathari. Russia gi su kharcha yamna oire. So far Ukraine gi sepai sing gi sakti akhang kan ba amadi mama laibak nungsiba khangkhre malemna. Russia na koi gi khuta aikoi na hinglingai surrender ri tawroi haiduna alai ba thaduna hotari. Makoi gi marakta kayama gi life sacrifice oikre. Ngasi lanjang ase numit kunni phare Ukraine gi mafam kayada ising leite chara thakna ba Russian selling gi maram na mang takre electric leite Russian selling gi maram na gas su leitre Mariupol Kyiv Kherson Irpin Lviv Kharkiv hari mafam sing ase major Ukraine gi city ngaktani ngasi di masi ubda samsan ghat ki saktam ni maram di matam punamakta maikhu khuduna leire Ngarang President Zelensky gi advisor man hairakre Mariupol da myoy lising ani makhai hena sikre Ukraine gi official message amana confirm tawri madudi ngasi leibak pok punumit peace talk ama tawbagi suwafam lay capital Kyiv city hojik Russia na yamna kane attack tawsili under attack ni selling tawri missile kap thari Republic TV gi reporter ama Kyiv city makta war news coverage tawri man hai Kyiv city da oiliba warfare semong amani lumlaga khudong chabal launari ni aduga Russia na mathak tagi missile chu kapthei masigi mathakta Ukraine gi air defense system yamna thak wangi Ukraine gi air system ase defense system yam thak wangi aduna Russia na hekta laksin bangam dabani Makata na mana hai no manini sidadi awon ba amalak pagi mong ui it means Russia na sat rate to sinduna city as low sin ki bayai hairi Amarom the United States amadi China gi official singsu yang na meeting ama to gi wafam lakle Ukraine the chathari balan asigi matang da United Nations na hai hojik phaw the 2.8 million mi Ukraine de gi chen thokre hojik China gi mathak ta western countries sing gi pressure am na council lakli Russia gi oina China khak yam namak baru ba trade commerce am the marketing gi achoba gate amani gateway amani western countries sing gi apambani China su sanction tawsin badu bi yade matang sida France gi Rome da China gi high officials sing wari saragani Amarom the United States na China the warning to bahore China na Russia ki damak mateng pang ba haure haiduna amasung US ki allies countries in the khangan kre China na Russia ki damak military support pire haibasida mairik tagi maijau hobagi pibam lakadra ki narakle amarom da Kyiv city gi mayor na singkha thok na larakli aikoi na kaidonung Ukraine bu line Russia da pigada banatte hojik Kyiv city lobagi laknari China sida Ukraine gi spokesperson amana hai lana se megi first Yoki bayai Russia gi khuchu khulai loi khraba tungda lep kani lana se makhoi na hekta loga dabadi natte ngam ga dabadi natte Ukraine gi city purmakte attack chathari hojik mak Ukraine troops na hairi Russia na land gi lo amatta yengre civilian sing busu target tawkre adu bu Russia na famasi yade Indian media na di singli thokna lawbo hokre lan asida Jinping entry bu oire haituna Thanks for watching wathang yang pijarak